COVID-19 negative oiba masagi anaba amana maram oiduna Imphal gi Ras Medicity da laikhidaba mioi ama social media da positive oibagi lista yahole masi Manipur laingak amadi mari lainaba singna yengsinbiu haina Uripok Taurangbam Welfare Organization na fongdokre laikhidraba mioi adu Gurumayum Ramananda Sharma chahi yankai Uripok Taurangbam laikai dakini hairi Laibak asida haukiba pung kunmarida ngarang coronavirus ki anauba case lising kuntraga mapanga satret kanimfugani thoi thengnaki mioi chamnga ga kuntraga manga sikhi hauzik fawda laina laichat asina sikhiba migi masing punna lakh mari ga lising kun sure Kerala da mioi lising taragani panga chamnga ga kuntra mathoi positive oiduna masing kwaidagi amna report tauki Thawbal District Police ki commando team amana ngarang National Highway 102 gi Waithauda mioi ani simplex plus piece samapan hundraga loina fagat kre hari faraba sing adudi MD Sabir Khan chahi kuntragumdoi apokpa MD Joinulabudin Lilong Tarel ahanbi Kailakhong Makha amasung MD Nawaz Sharif chahi kungani thoi apokpa MD Abdul Lilong Lehaukong Makha Law mangani haina police ki pau amana hairi Amuko gilamjing makhada Kaksing District United Club Organization Kadukona ngasi wawagai da mioi chohum henbada hidak yanthokre COVID-19 dagi ngakthoknanaba amasung haksang fana thamnanaba hidak adu Kaduko gi President TI Saub gilamjing makhada yanthokibani Directorate of Ayush Lamfel Part ki mireng makhada UPF Manipur na sinduna COVID-19 positive oikiba amasung oiriba singna chananaba Ayush na puthokpa Ayush 64 ngasi mangarak suboina yanthokre hidak sing adu Imphal East ki manung chanalaiba NDYC Pukhau Terapur COVID-19 Task Force Pukhau Laifam COVID-19 Task Force Kewa Fruju COVID-19 Task Force amadi Yumnam Palau COVID-19 Task Force ta sinakibani Nambol Assembly Constituency ki MLA and Lokenbu Manipur Pradesh Congress Committee MPCC ki interim president oina khalakpada Nambol Block Congress na thagat pamasung nungaiba fongdurakli COVID-19 ki laina laichat marakta frontline warrior oina duty toriba BDF singidamak Imphal West District ki SP Dr. S Ibom Chagna maman yamlaba face masks N95 lising ama pibirakpagi damak Imphal West District BDF Welfare Association ki maike digi hainingai laitana thagat pa fongdok cheri hairi Sri Sri Gaur Govind Girls College Kurai Sajolekai Imphal East ki Department of Anthropology Assistant Professor Kuraijam Ningon Nongthongbam Ongbi Mema Devi na manung matam chadna haukiba July gi kungamari da laikhedabada college asina ngasi awaba fongdorakli Union Home Minister Amit Shah na naga santi gi wari panthaba tawdana khudaktagi makha sathanaba mari leinaba stakeholders singda pautak pikre wafam asi Silong da Amit Shah ga mifam amada unaraba matungda Nagaland gi Chief Minister Nephi Riona ngarang fongdokibani Tokyo Olympic tangasi MC Mary Kom na Dominican Republic ke Megalina Garcia bu nupi ki flyweight category da maithiba piram laga round of 16 da changmangam kre Kokogukan Arena da satakhiba event adu da Mary Kom na Garcia bu round of 32 da thoikibani Ngarang weightlifter Saiko Mirabai Chanuna Tokyo Olympic ta silver medal amal lauduna laiba ki mai purakpada nungaiba fongdokpa oina Bharatiya Janata Yuva Morcha Manipur gi President Koijam Ram Krishna na luchingba team amana Imphal East ki manung chanba Nongpok Kaksing da laiba Sanaroi sig yumda harau tamba fongdokpa gi tharomama pangthokre ngasi nungthil Jiribam gi PWD gi guest house ta pangthokiba paugi mifam amada Manipur Food Industry Corporation Limited MFICL gi Vice Chairman Kesar Kumar Singh na Jiribam da laminariba jati pumnamakna mahusagom nungsi sanana laminanaba apel tawkre handak ikhang khanghodana lamhen tuhenba mioi kharana tabada nungaitaba thodok khara Jakurador gi laiseng amada thokhankiba thodok adugi matangda Jiribam gi Police Department na matam chana jati ani gi marakta faminaduna warosin puraktuna mara laiba sing dandi pinanaba waref lokre hain su bhangna fungdoki